मैम कोई सिंजमई पार्किंग दा लेजरी थोंजू केंद्र रिलीफ कैंप अकामपात आइडियल गर्ल्स कॉलेज की मैम कॉलेज लेबीरीबा कोई थोंजू केंद्र रिलीफ कैंप हाइना मिंथोनबा अदुगुंबा रिलीफ सेंटर दुगी कोई तैमसिंग अमदी इमाइबेल सिंग मैम सिदा कोई सिंजमई पार्किंग दा ngasi se कोई ngasai yu ngata tagi ni ko phami se ado program si yamna mar morga ahana kon oina कोई ना तंग नमजरे अदो सिंगई पार्किंग दा ngasi हमली बमोंग सी मैम अमुतंग येंगमिनसी को अतोपा अखोगी रिलीफ सेंटर अतोपा दसु मैम अखोगी लंबी सड़कता पोट योन बिबा अदुम थेंगनबिरंगनी को अदो सिंगमई पार्किंग दा ngasi योलिबा मोंग सिना खरा मुक तोंगान बहाय तारे मैम सिदा लेरिसे कोई कैंडल ने अदुगा सिदा सरप ने यावरिसे को रिलीफ की माइबल सिंग यामना गाड़ी में थागे तखोंदो पियो ले नंबर सिंग सिदा लौबा सपोर्ट फजबा सपोर्ट अमा ओये अखोइना फजरता हवाई मेरियर गिने सकिसे अखोइना ले नंबर 1 दगिना ले नंबर 4 भावदा लहोरिबा सपोर्ट से अकनबा अचोबा सपोर्ट पोट योनबा चलो होय जानि को पोलम सिंग से ले नंबर सिंग अदुदा चंगलगा मंगाई को ओपले मंगाई को मंगाई को मैम कोई सुम हाइपे चौक पोसी खजिको सिदा लेइसना कई मचु न सिबो कइनो दिस वास ने अदुम कोन फेंग मद अदुम मनु कोइ को अदुम को ए मैम सिसे विदोल तब चपदा तारक पेसादो मया ममांग तिजेगे लोइना मदुगी तारक पेसादो लेरिबे स्टोल सिगना बिबिरक पपोन अदुगी मपाल ओइरिबनिना स्टोल सिगना दुदा मफे मफेना पिरक दुगा कैंडल लेरे को कैंडल से रुपा क्या पीनो अचौबा से अनीदा यांखै अचौबा सिगी साइज नेबा खुबान हाइपेतंग पायो साइज आइजु माइक्रोफोन सिगा याद्रेने तौरिसि अनीदा यांखै ओइदोबा अदुदि अमममदा कुमंगा ओइदोनेबा ओ अदुगा सिदा लेसिसु कनो माले सिना मसा लाइ कैंडल ने सिसु कैंडल ला एमा मखोंग से याम पाए युंगबदा नुंगाइबा युंगबदा नुंगाइबा पोतुने सिदा कोइ थवाई मिरगी इमा थौना फबि इमा अमसु लेरे इमा अखोइ सिंगमई पार्किंग दा फमी बे माइ बेन सिंजे पोचे तसेंगना नचाजु खंगे सिटलमोय हाइबसे को सिटलमोय अदुगा अखोइ रिलीफ सेंटर की पोटनि बु हाइ तारदी प्रजा मयाम सिना अखोइगी येंसन्नदबा उसन्नदबा साबगी मवोंग अमसु चटनबी अमा लाइ सि करिदगी हरकपनो हाइ कांदा प्रजा से लोइना वानरकप मरमनसु ओइरमबा याइ हाइनसु खंजै इमा रिलीफ सेंटर की पोचे अवाट पासिंग सिदा सिटमनदबना मरम ओइरगा अखोइगी इमाइबेल होगी माइकैदगी अखोइगी इमा होगी टीम से सिगी माइकैदगी सुमाइना लौखत पिरगा अखोइ लैरक खुलक चलगा योमबिरु मतमदा इमा मयाम की रेस्पॉन्स से कमाइन तौई खतंग थम्बियो इमा अदो थवाई मिरियल गिने हाइबे कीदना लौइरा कमाइन तौनो होय होय अदो इमाना खोइ ngasi इंटरव्यू से लौबियो को तो ngai मा था सारमिने बको इमा पोचै सिंग से अमतंग वाइ वताइ छारगा अमतंग वाहंग पाव अमतंग तौबियो सिजै अमता हौसे फिरांगसु यावरि इमा को हंबियो इमा अमता कई नो से योलिसे अदो दादो कई नेबा खरा हौना हाइबियो सलाई तरीक की ने फिराने बा खैना सितुजर अब तिंग थोपियो ने क्या पाक पनो त येंग सिको लोग लुपा क्या पीबा सलाई तरीक की फिरानो सु येंग सिको चुमना माइकै दो चुमना थंबियो लुपा क्या 500 लुपा चंगा योनबा साइज ने अचौब दुनि को मैम से आइदी लाइफ साइज मक्सुना तब खतम पिक्थबा अचौब साइज चिंग बदुनि सिसे 500 योली को अदुगा अतै खत पिक्थबसु यावब्रा अदे अपिक्पा फदि तनी पीबा दु यावे बको तनी पीबा खरा पिक्थबा हाइ तारे ना 200 खरा पिक्थबा ओके सेसु कैंडल अदो फिरा मा सामसु यावे पिक्थो से उबा उपाक पा कैंडल सिना क्या पीबनो कैंडल ले सॉरी फ्लेक सिना ने से लुपा कुन खतंग ने लुपा कुन खतंग सिदि काय द थेनी सिदि गाड़ी दा दुम थेट पे यारे सै मचा मा बगान ओके याम नुवाइजे ai थवाइ मिरगी यामबा ai इमा सु लेबिरि को यामबा दा ai ngasi थौरम हाइ तारे सेंगना हाबदा याम तोइना पांगथोप थौरम दे अखोइ सिंगमई पार्किंग सिदा कोई अकामपात कोई रिलीफ कैंप दा लेबिरि बा थोंजु रिलीफ कैंप दा लेबिरि माइबल सिंग सिगी पोचे सिटमन दबना मरम ओरगा थवाइ मिरियल ना इनिशिएटिव लौबिरगा कोई
ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯌꯣꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯏꯌꯥꯝꯕ ꯃꯆꯥꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯌꯣꯟꯕꯗ ꯄꯕ꯭ꯂꯤꯛꯀꯤ ꯁꯄꯣꯔꯠꯁꯤꯗꯤ ꯅꯦꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕꯁꯦ ꯄꯥꯟꯗꯝ ꯑꯃꯗꯤ ꯑꯣꯏꯕ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤ ꯌꯣꯟꯕꯗ ꯁꯤꯠꯇ꯭ꯔꯦ ꯈꯜꯂꯒ ꯌꯣꯟꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯣꯜꯂꯛꯄꯗ ꯐꯪꯉꯤꯕ ꯄꯩꯁꯥꯁꯦ ꯁꯨꯒꯅꯨꯒꯤ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯌꯥꯝꯅ ꯀꯜꯂꯤꯕꯅꯤꯅ ꯁꯨꯒꯅꯨꯒꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯁꯦ ꯂꯥꯟ ꯄꯥꯡꯕ ꯆꯠꯀꯦ ꯍꯥꯏꯕ ꯑꯗꯨ ꯆꯠꯅꯤꯡꯉꯥꯏꯒꯤ ꯈꯣꯔꯁꯥꯁꯤ ꯀꯅꯥꯗ ꯍꯥꯏꯒꯅꯤ ꯔꯤꯂꯤꯐꯇ ꯂꯩꯕꯅꯤꯅ ꯍꯥꯏꯗꯅ ꯈꯟꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯦꯅꯤꯍꯥꯎ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯒ ꯌꯣꯟꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯤꯔꯟ ꯍꯧꯅꯔꯒ ꯄꯣꯠꯂꯝꯁꯦ ꯃꯌꯥꯝ ꯌꯣꯜꯂꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯌꯣꯟꯕꯗꯗꯤ ꯁꯤꯠꯄꯒꯤ ꯆꯥꯡꯁꯦ ꯄꯔꯁꯦꯟꯇꯦꯖ ꯅꯦꯝꯃꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩ ꯖꯒꯥꯁꯤꯒꯤ ꯌꯥꯝ ꯅꯛꯄ ꯃꯦꯟ ꯑꯣꯏꯅ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 1ꯗꯒꯤ ꯍꯧꯔꯒ ꯂꯦꯟ ꯅꯝꯕꯔ 4 ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯌꯣꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯕꯅꯦ ꯃꯈꯣꯏꯅ ꯁꯥꯕ ꯄꯣꯠꯁꯦ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯑꯃꯃꯝ ꯄꯤꯖꯔꯝꯒꯦ ꯑꯉꯝꯕ ꯄꯩꯁꯥ ꯍꯥꯞꯄꯤꯌꯣ ꯑꯗꯨꯗ ꯇꯥꯔꯛꯄ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯄꯥꯡꯕ ꯆꯠꯆꯒꯦ ꯔꯤꯂꯤꯐꯇ ꯂꯩꯖꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯐꯝ ꯃꯩ ꯆꯥꯛꯈ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯔꯤꯂꯤꯐꯀꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯍꯥꯞꯄꯛꯄ ꯄꯩꯁꯥꯁꯦ ꯂꯨꯄꯥ 100 ꯍꯥꯞꯄꯛꯄ 500 ꯍꯥꯞꯄꯛꯄ 1000 ꯍꯥꯞꯄꯛꯄꯗ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕ ꯄꯣꯠꯁꯦ ꯂꯨꯄꯥ 100ꯒꯤ 50ꯒꯤ ꯚꯦꯂꯨꯗꯨ ꯌꯦꯡꯗꯅ ꯑꯗꯨꯝ ꯃꯣꯏꯗ ꯒꯤꯐ ꯇꯧꯊꯣꯛꯑꯝꯃꯦ ꯑꯩꯈꯣꯏꯅ ꯃꯄꯤ ꯇꯥꯅ ꯃꯣꯏꯅ ꯈꯨꯗꯣꯜ ꯇꯝꯃꯛꯑꯦ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯣꯏ ꯃꯥꯏ ꯄꯥꯛꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯄꯣꯠꯂꯝꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯄꯤꯌꯦ ꯃꯣꯏ ꯀꯔꯝꯕ ꯄꯣꯠꯅꯒꯗꯤ ꯍꯥꯏꯗꯤ ꯁꯤꯗ ꯌꯣꯜꯂꯤꯁꯦ ꯁꯔꯞꯁꯨ ꯌꯥꯎꯔꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤ ꯃꯨꯡꯒꯨꯝ ꯃꯥꯜꯂꯦ ꯁꯤꯗ ꯂꯩꯁꯦ ꯃꯨꯡꯒꯨꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯤꯗꯩꯁꯤꯗ ꯀꯤꯆꯦꯟ ꯀꯩꯀꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯗꯤꯁ ꯋꯥꯁ ꯀꯣꯟ ꯐꯦꯡꯕꯒꯤ ꯃꯆꯨ ꯄꯤꯡ ꯀꯂꯔ ꯌꯦꯂꯣ ꯀꯂꯔ ꯃꯈꯜ ꯃꯌꯥꯝꯒꯤ ꯌꯥꯎꯔꯤꯀꯣ ꯐꯤꯅꯥꯜꯒꯁꯨ ꯌꯥꯎꯔꯤ ꯀꯔꯝꯕ ꯄꯣꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅ ꯂꯧꯅꯕꯤꯕꯒꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯗꯤꯃꯥꯟ ꯂꯩꯕꯁꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐꯅ ꯁꯥꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯄꯥꯝꯗꯕ ꯂꯩꯇꯦ ꯇꯁꯦꯡꯅ ꯑꯍꯥꯟꯕꯗ ꯀꯦꯟꯗꯜꯁꯤ ꯌꯥꯝꯅ ꯄꯨꯏꯌꯦ ꯄꯣꯂꯥꯡ 2 ꯄꯨꯕꯁꯦ ꯑꯩꯈꯣꯏ ꯃꯤꯅ ꯂꯩꯔꯛ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯩꯔꯛ 4 ꯆꯠꯂꯛꯄꯗ ꯀꯦꯟꯗꯜ ꯄꯣꯂꯥꯡ 4ꯒꯨꯝꯕ ꯂꯣꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯁ ꯋꯥꯁꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯒꯔꯕꯇꯤ ꯃꯣꯏꯅ ꯁꯥꯕ ꯊꯨꯞꯁꯦ ꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯁꯔꯞꯁꯨ ꯌꯥꯝ ꯄꯥꯝꯅ ꯈꯨꯗꯣꯜ ꯄꯣꯠꯅꯤꯅ ꯃꯣꯏꯅ ꯄꯥꯝꯗꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯇ꯭ꯔꯦ ꯇꯧꯕꯇꯕꯨ ꯂꯥꯏ ꯀꯦꯟꯗꯜ ꯃꯆꯥꯅ ꯂꯥꯏ ꯀꯦꯟꯗꯜ ꯁꯤꯒꯨꯝꯕꯁꯦ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯀꯦꯟꯗꯜ ꯃꯆꯥꯁꯤꯃꯗꯤ ꯃꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅ ꯃꯣꯏꯅ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯕꯗ ꯂꯧꯍꯧꯋꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯄꯤꯔꯝꯃꯤꯕ ꯄꯣꯠꯊꯣꯛꯁꯦ ꯂꯨꯄꯥ 5,000-10,000ꯒꯤ 5ꯃꯨꯛꯀꯤ 10ꯃꯨꯛꯀꯤ ꯑꯦꯚꯔꯦꯖꯇ ꯑꯣꯏꯇꯥꯔꯒꯁꯨ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ 90%ꯒꯨꯝꯕ ꯄꯩꯁꯥꯅ ꯍꯦꯟꯒꯠꯂꯒ ꯄꯩꯁꯥꯁꯤ ꯇꯥꯔꯝꯒꯅꯤꯅ ꯈꯜꯂꯦ ꯄꯩꯁꯥꯁꯤ ꯅꯥꯀꯜ ꯑꯃ ꯑꯁꯣꯝꯗ ꯊꯤꯔꯤ ꯌꯥꯝ ꯀꯟꯅ ꯄꯩꯁꯥ ꯊꯤꯐꯝꯗ ꯆꯧꯁꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀ ꯏꯃꯥ ꯏꯕꯦꯜꯁꯦ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯄꯣꯠ ꯌꯥꯝ ꯁꯤꯠꯂꯗꯕꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯕꯅꯤꯅ ꯍꯦꯛꯇ ꯁꯤꯠꯇ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯐꯝꯕꯤꯔꯤꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯐꯥꯎꯗ ꯑꯗꯨꯝ ꯐꯝꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯊꯣꯛꯂꯛꯑꯒ ꯑꯗꯣꯝꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡ ꯂꯩꯕꯤꯌꯨ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯐꯝꯕꯤꯅꯤ ꯍꯥꯏꯀꯣ ꯍꯌꯦꯡꯁꯨ ꯄꯨꯡ 6 ꯐꯥꯎꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ ꯍꯧꯔꯒ ꯄꯩꯁꯥ ꯊꯤꯕꯁꯦ ꯊꯋꯥꯏ ꯃꯤꯔꯟꯒꯤ ꯏꯃꯥꯁꯤꯡꯁꯤꯅ ꯊꯤꯔꯤꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯔꯤꯕ ꯄꯩꯁꯥꯁꯤꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯇꯥꯔꯛꯄꯗꯨꯒ ꯄꯨꯟꯁꯤꯟꯅꯔꯒ ꯁꯨꯒꯅꯨꯒꯤ ꯑꯋꯥꯠꯄꯁꯦ ꯑꯩꯈꯣꯏ ꯑꯦꯅꯤꯍꯥꯎ ꯉꯝꯅꯅꯕ ꯊꯤꯟꯒꯅꯤ ꯑꯗꯨꯒ ꯌꯦꯟꯁꯥꯡ ꯋꯥꯠꯂꯦꯗꯅ ꯑꯔꯥꯞꯇꯤ ꯈꯨꯟꯄꯥꯛꯇꯨꯃ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯒꯤ ꯑꯗꯨꯝ ꯈꯥꯏꯔꯨꯅꯤ ꯅꯍꯥꯟꯁꯨ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯑꯔꯥꯞꯇꯤꯅ ꯄꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯁꯄꯣꯔꯠꯁꯨ ꯉꯥꯎꯋꯦ ꯒꯥꯔꯤ ꯃꯄꯣꯠ 2-3ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯊꯝꯁꯦ ꯀꯣꯕꯤ ꯐꯨꯜꯅ ꯊꯜꯂꯦ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯎꯔꯨꯞꯇ ꯆꯠꯂꯒ ꯃꯅꯥ ꯃꯁꯤꯡ ꯍꯛꯆꯤꯠꯁꯦ ꯈꯥꯏꯅꯤ ꯃꯗꯨꯗ ꯇꯥꯔꯛꯄꯗꯨꯅ ꯁꯨꯒꯅꯨꯒꯤ ꯂꯣꯏ ꯄ꯭ꯔꯖꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯟꯁꯥꯡ ꯍꯥꯏꯕꯗꯨꯃꯗꯤ ꯋꯥꯠꯍꯜꯂꯣꯏ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯁꯣꯝꯗ ꯏꯃꯥ ꯊꯧꯅꯥ ꯐꯕꯤ ꯏꯃꯥꯗ ꯑꯝꯇ ꯂꯥꯛꯆꯒꯦ ꯏꯃꯥ ꯑꯝꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ 이마세 앙까지 까이비하다봐 이마 인디라 박장 칸칸라보 자라 헬로보도 봐 미암기다막 호이 호이 마 모이나 아빠는 포탕네 모이나 아빠는 짜는 거로 타는 거로 모이나 가리 필요게 감독게 나 강나가 그래 좀 따나라가 나게 이마도 거기 이차 오이버싱나고 매양 먹고 따다가서 하비로 이차 오이버싱나 거기 란펌들 래 우리 이차 싱도나 이마 만남 남비럼 뭐 가인가 하비력버가디 야오버 이마 호이 탱나라고 담다 호이 lalase mai pa o lalase ngam o man male ba ke na khana kandra ga kana na kan do na umta de kan diro o ha na khana ha da me na ka ko le ho ni wa ba ni kha da ga ni ga di do ro su
Ima do isa sing do da ma ko kadon nan da biram na troi ma ai pai jage dum ha ima sing na su koi thona ha piram hai tak pire sumaina khoi gi mayam na koi temang pirak percent pham sing do charok pa ma sida lai re ado yamba yam da ba tarak ba hoi yamba da ba khara lak pa duna mayam khoi gi charok pa ma do hoji ya kana thi ri ko mayam yamba do mayam na mateng pang pirak pa sing do gi ni mayam ai khonje sma di hauna ta ba tra kaya mu oi re ngasai ayuk kai thel akoi ba sida khoi gi polang pa ra ga thoi mi ri ma sing na chak ko tam pa sing na nga ga samri matai adu ko hoji thonga la kai le number 1 dagi le number 4 wa ka chapter chawang na lexi kunsa mai na tai tasing na ma khoi gi apai gi khomo ja do su aru ma pun kha do su adigi mo exam ngai thang ngai pidang lang thak su lu da khoi pu ba da ai to sang kana da gi su khoi na ting ni da su ai ngam mani khai su mani khang yo yam ngai ngasi se samara miyam prajana thom le kai na support amak sing ngai gi da religion sing gi da ma thapira ba siam pe le do ai ong ding ba wa phu ma hai ra ga ti thoi mi na lam jing ga khoi se tonga ba ke thel sin ma tu ngai khoi se ke thel maya ma mai khoi ane pa se ti da ma kai se sing ga mai ke thel ko ma ke thel kulai ke thel isum ke thel chatong ke thel samoro ke thel yelong ke thel adi report adagi rims road adi parliament ke thel tonga ma manipur ke thel sing sida mana ma sing se khoi khai raga adu ma se wai singwai khai raga manipur affected area sing hai ba di mission ke sing hai ga so choi khai amadi tong lau bi adagi kanchu adagi kano Sendam Chirang, amadi tongan ba kadang man parwan tu amadi phayek amadi bukhau gi santipur amadi sajelok sana sabi sinangful amadi tongan ba affected area singthida tengmang gi khongchat se akhoi tha makhai muk se lepa leitana adum chatlaga lak pa se kaithela ne bidagi ni raga phangjar koduna khai raga lak koduna sugunu gi khongchat se ngarang chatle hangchi chu muk chat kani o sugnu se muk hana lak ki do ne amuk su chat to ne manam di waling ei di chat kani manam di makhoi wahan be ade moina warak padane khoi na wa do ri se mayam khoi kano gi microphone se nungai ti hai ko microphone se sinjara ki ge microphone si se mayam ta sengna khoi gi ahong mane paisa laita dana ahong makal lai ba paisa yam thada dre ai tare aduna mayam sound singa si wire singa si lak pane ba ko mayam sum interview lo ko pado ai wire chidek pi don taw nuai tre do si se kari technical problem lai bano khang dre ado nuai tre harabani na ai gi aman ba do adu oin tawjra ke ngak ngai biu aduga somna kandala iba sagi ima event singi oiba stall du da mayam changjaraga ko kari akoi yon bano khot bano haibado mayam du sungtang changaga yingminasi akoi secretary si mai kai dagi mayam gi akoi mapung phana ba hai tare mayam gi mapung phana ba ngasi gi thoram si makha ta na akoi yingbiu mayam share to biu ko share to badi share to badi mayam kau bi gano share to ba kau bi gano share to ba kau bi raga di mayam ngasi gi thoram si mapung pha ima microphone pizza ke duga phajana haibiyo na thari ya ko somna kanda mayam sound ngai ri mi ko mayam share to biro sound ngai ga di share to biro aduga sida su autom lai se relief camp haina hai ko sound ngai ga di share to biro sound ngai ta ga di khangdre sound ngai mani hainin khalli ko sida koi putharai ba mayam se koi amuk hanna pu gi ni relief center da puraga transfer to gi ni ko kari item no sida yawi sina ta haibiyo sim da pai biu chin dam ta haibiyo sin ma pa thamangang biu ko lambi ni na kha ta ba wa le ba pot yo laga wangang ba haite ha tau no hai ba adu ya de mi adu na ni pot chitte wangang ba haite di kamai pot yon dui no pot yon ba hai ba sidi ima ko na sa sum tak se ge ba khara ngang da ga di kamai pot lai ning na tra na ai wangang haite do ya pon te hai ba ima ka tang nak san biu ko ima i ming se more ward number 7 dagi AG bolata na tra ima kai pon yon bi se ai ne yon jai si mora ne dai soibum ji di kai de ni na soibum je kotharong ki ne kai da kotharong ki o more kotha nak na ba kotharom da kya kotharom de pot puthok pa hor bo ji sa puthok pa je moi da dum singa ga puthok lak pa ta ra a aduga sarap ne kendan khara le lai yo le ai
ปวดสิมาดุมสิบโปรกำไมโตเก อ๋อข้าราชการเสร็จเลย ข้าดุมสิแหละมายามนะดุมมารีลิฟเซ็นเตอร์กี่ปวดสิ่งเสดุมปามนะดุมเราบีรีบรออ๋อดุมเราพี่ดุมเรารีดุมปุ้งแก่ตะกี้ห่างบ่ฮูบีมันโนดุกะปุ้งแก่ตะลมบีบ่ฮูจะลดสลักไปตันจาดีอุ่ยประมาณเลยไม่เอาก็ทำได้ค่อยปุ้งตาราได้ตะกี้ห่างบ่ดุกะปุ้งตรุกได้แต่ลอยเนี่ยนะให้บัดมันนะโอ้ตรุกได้ด่ะตรุกสิตัดสลับไม่ลดสลักไปว่าเนี่ยบ่สมัยนั้นค่อยอดตัวแต่มาทั้งสมหวนกี่โดนการีเสให้ดีมาโค้งนะดุมจัดประกำไมตัวค่อยโค้งสลับอดตัวด้วยนะมาทั้งอัดไว้สักตัวทั้งปาลีในนะตรงไปว่าเนี่ยบ่จ้ะลุงทิ้งกี่มาเติมดีมาสิ่งมาเตียกเสดุมงั้นสิ่งดุมจุดพัมบีรนุกชาสูสารดงมาเลยชัดเจนหน่อยกุ๊บประตูเลยน่าเศร้าที่อุตสาหะที่ชัดเจนจะกุ๊บเตะดุกะค่อยใช้ที่อุรุมขนาดเดียดุมลังไงนุกชาที่ใส่ถ้วยอีกนะนุกชาที่ใส่ประกอบตัวใส่แต่ที่ขนาดอุรุมลังไงไม่ค่อยน่ารักครับโอ้ขัดตั้งเทงรับละเอบะให้ยังดีมาปุ้งแก่ได้หังบีกันนี่ให้ยังดีปุ้งตาราได้แต่เดียดุมหายเป็นเนี่ยตาราใช้ได้หังบีด้วยอย่างนุ่งไอ้มาให้ยังสู้ไม่ยามหลักปีแล้วก็ปวดยามเลยแล้วก็ปวดยามสิบประสูยสนุกกว่าไม่ยามสิบประสูไปพีโรลครับซิสนักเตยอยู่ด้วยเนาะจ้ะชิมไมโครโฟนจะไปบิวเซ่มีเงินตั้งให้บิวไม่ยามเด็กก็น้ำชนะหันบีน้ำชนะหันบีอีเชี่ยเซ่ยุ่มก็ได้เด็กกินโนโมเรียก็ได้เด็กกี่ไอ้ที่จำพูดเลยจำพูดก็ได้เด็กกี่งั้นท่านไม่ได้เลยกันโอ้ยามนุ่งไอ้ก็อ่ะตัวสิเดียวบิสิ่งเจ๊กรีกรีโนสิกรีโนใครไล่คนเพียงเบงไล่คนพิสิทธิ์นั่งเล่าสิดิเพื่อนเชื่อมเดินก็ไม่สิให้ดีมาฮีมาปังวยกรีวยตัวบ่เสียวยไปว่าเนี่ยมาฮีกุมว่าจำปลามาฮีก็เกยตัวก็เนี่ยเชื่อมเดินตัวก้นเพลงมันเส้นนุ่งไอ้รู้ก็ไม่เพลงตัวหนูสิบ่แต่นักสัมผัสเช่นนั้นนุ่มไล่คนอะไรแบบเพลงเบงเนี่ยแบบอะไรแบบเพลงไม่งัดตรอโอ้แกปีแบบตัวน่ะยังใครหนูไปยังใครอยู่ด้วยวะโอ้เกนเดลสิมาจ้าไล่คนไล่อยู่แบบเกนเดลสิชูมาร่างกายนายโยเลยกว่าสิปริโซสิ่งจะลอยนั่นมาเกนเดลเสียโยเลยสิเปกเกชิดาเกนเดลแกมูฮาลีดูลุปะแกได้โยเลยจำคนหาเลยปีสันลุปะจามาโยนก็ลุปะจามาโยนบ่กว่าอย่ามาพงพาเรชิมาสูอดุกะตุปะคุยนั่นสุดเทงนะแต่ว่าสามานาสิมาดีตุปะกิมาเลยกว่าสามานาสิมาสุโยเลยสามานาสิสุไม่ยามเลยบิวกอริลิเซนเตอร์ชาบันติสิมาดิสิเดียคุยนั่นสุดขังเงี้ยสุไม่ยามนะปามนี่นะฮับเซลิลงดาวมาฮับเซนบ่ตัวไอเทียมไม่ยามมีมารักตาชินะคนเพลงนะบ่กว่าคนเพลงเราจะมาจูให้ดีอาศัยแต่นะหังกับปานสุเลยหวีอดุกะสินะมุปิงโอยมาจูโอยเสกไม่โตเนาะอิชานะสมปามจะไปคันเลยนะจังกันนะอันนี้มาจูดุมโอเห็นไม่ยากหรอสิบ่ดุมเอาคุยกับป้ามาดุมจะจะเป็นเกมาจูกันที่เชื่อไม่ยากไปกี่เยลโล่ก็เรียกกันนี่โอยเลยเยลโล่ก็เรียกกันเยลโล่คันไปหมดแต่เรียกโอยนั่นคันวิสิ่งมาดำเลยต้องมาเลยบอกว่าเชื่อนะดูใกล้เลยวิกสิบ่จะมันไหนซึ่งก็มันน้อยนะป้ามาดีสิเรียกกี่เจนนะบ่อยโอ้เรียกนะป้าไม่บ่อันนี้ใช้แต่เยลโล่เลยมาดูแต่ใกล้โน่ท้าวรานะหังงูแบบนี้บ่พวกงั้นสิแกมสิปีก็ต้องโยนมังงบรปเสียดุมเสร็จเลยครับดุมเสร็จเลยดุกสิสุดุมยาวดุกสินะมาใจแก่หันไปแต่โนแก่โยนเลยมาใช้ซ้ำมาหาเลยดูแต่คนนึกไปยังขยุนแบบยามหนุ่ยไอ้มาทั้งสตูดิโอมุลักสักแกใช่ไอ้ไมค์สันตาหับสันตะเกียกว่าเต้มากิมิงโดมตาให้พี่ไอ้ถ้วยก็อุจจาระโมเรวัต number 7โมเรวัต number 7ตะกี้ยามหนุ่ยคุยเต้มาหอยน้ามาพร้อมสิทธิ์ลักปีแล้วก็คุยรีลิฟเก็บได้ทุกปีแล้วก็กว่าไม่ยามกิเสวานี่ขันน่าดูอิสากิสมาเต็งขัดตั้งโอยน่าบ้าให้แต่น่ะคุยกดพัมบีสิสุยามนุ่งไงบอกว่าการไอเทมนู้นยมบีเสกตั้งให้บิวคุดตะไปบิวพิจารณาตัวเดียวเขาเสร็จสิเดียคุยไอ้กันโน่นเนี่ยคุยกี่ไม่ได้หนูปีเมื่อวันน่ะสิเดียสลายกี่สิเดียไอ้เนี่ยอันปามจัดนะกว่าซึ่งพวกโยนมาแต่เทสแบบเนี่ยป่ะโยนเมื่อกี้นั่นเตะป่ะนั่นเตะอันนั้นสิเกนดันสิคุยเดี๋ยวลิเกมได้สารพัดชุนล้วนน่ะชาบังอาแต่เนี่ยดูกันสิดูคุยเห็นลุ่มเลยอ่ะป่ะก็เราได้ให้เดลิฟเซ็นเตอร์ด่ะดูเดี๋ยวต้องทำกับชาจะบังอาแต่เนี่ยสิจริงๆดูคุยหุ่นจิตพัมมีบ้างจริงๆไอ้คุยกี่ปวดโยนบางทีจริงๆนะจ้าจริงนะหลานจะรีบจริงๆขจิตั้งมาเตียงฟังนั่นนะบ้านนะคุยกี่ทวายมีเรียนกะเป็นว่าต้องนารักทำนารักทวายมีเรียนกี่ตามมัวซานะคุยกับตัวเราก็พุ่งนักกว่าถึงตัวกาบันมิตาสุกุนูดากันบาลานทิ้งนารีพิจิตรอิสาจริงๆขจิตั้งมาเตียงฟังกูเรื่องคุยเนี่ยสุขิตั้งมาเตียงอยากจะเกลียดลิขิมได้เลยวันนี้นะคุยที่ไปชาดิเลยจัดระบันนี้นะคุยเนี่ยชาจะปวดใจจริงๆได้คราคุยอิสากิมาเตียงฟังเกลานพัมดูแต่ขจิตั้งว่าจะฟังใจเกนะคุยไม่ยอมสมัยในยวนมาตกใจเไอ้เต็มลานพัมได้ฟังไปให้เสียสุดท้ายอยู่ปวดใจสิ่งเสียไม่ยอมมาดิมันตกใจก็ดีปวดโยนบังคับจากก็ดีปังบังคับมวยตัวเดียวกว่าไอ้เต็มมันเอามาให้บิโรเนี่ยสินักเกย์ปวดนลุปะแค่ปีเนาะสิพินาเนี่ยอีภาษามันได้โยนเลยบอกว่าดูก็สินะพินาสิมันนำเกย์มันนำก็สิสิก็จำปรามันนำจำปรามันนำเลยดูก็สินะคุยไล่คนอะไรบ้างดูท้าไปกี่ดอก
ꯍꯣꯏ ꯑꯗꯨꯗꯣ ꯐꯦꯡꯅꯕꯅꯦꯕ ꯑꯗꯨꯅ ꯀꯌꯥ ꯌꯣꯜꯂꯦꯕ ꯑꯁꯤꯗꯤ ꯂꯨꯄꯥ 50 ꯌꯣꯜꯂꯦ 70ꯗꯤ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯇꯥꯔ ꯌꯣꯟꯊꯣꯛꯄ ꯑꯣ ꯃꯈꯨꯝꯒꯁꯦ ꯐꯖꯅ ꯏꯌꯦ ꯁꯞꯄꯣꯔꯇꯦꯗ ꯕꯥꯏ ꯊꯣꯡꯖꯨ ꯑꯄꯨꯟꯕ CLF ꯀꯥꯏꯅꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯃꯤ ꯑꯗꯨꯒ ꯁꯤꯅ ꯁꯔꯞꯅꯦ ꯁꯔꯞꯁꯤꯗꯤ ꯂꯨꯄꯥ 60ꯁꯨ ꯌꯣꯜꯂꯦ ꯑꯗꯨ 50ꯁꯨ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨ ꯗꯨꯛꯁꯤꯅ 100 ꯌꯣꯜꯂꯦ ꯑꯣ ꯁꯤꯒꯤꯁꯦ ꯑꯥꯎ ꯗꯨꯛꯁꯤꯅ ꯂꯨꯄꯥ ꯆꯥꯝꯃꯒ 200 ꯍꯥꯜꯂꯦ ꯑꯗꯒꯤ ꯁꯤꯁꯤꯅ 50 ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯑꯗ ꯁꯤꯅ 100 ꯌꯣꯜꯂꯦ ꯁꯤꯁꯨ 100 ꯌꯣꯜꯂꯦ ꯑꯣ ꯐꯅꯦꯛꯈꯩꯁꯤꯁꯨ ꯑꯗꯨꯝ ꯍꯣꯡꯕ꯭ꯔꯥ ꯇꯥꯡꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯐꯅꯦꯛꯇꯤ ꯑꯩ ꯃꯌꯥꯝꯒꯤ ꯕꯖꯥꯔꯒꯤ ꯔꯦꯠꯇ ꯑꯩꯅ ꯇꯥꯔꯒ ꯌꯣꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯅ ꯂꯩꯕꯤꯅꯕꯅ ꯑꯁꯤꯒꯤ ꯗꯕꯜ ꯗꯥꯏꯌꯤꯡꯁꯤ ꯕꯖꯥꯔꯗ ꯂꯨꯄꯥ 450ꯒꯨꯝꯕ ꯌꯣꯜꯂꯦꯀꯣ ꯑꯩꯅ 400ꯗ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯁꯨꯝ 1 ꯄ꯭ꯂꯥꯏꯁꯨ ꯂꯨꯄꯥ 500ꯗ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯣ ꯏꯇꯩꯃ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯀꯣ ꯃꯌꯥꯝꯅꯒ ꯁꯨꯝ ꯒꯥꯔꯤꯁꯤ ꯁꯨꯝ ꯄꯔꯦꯡ ꯁꯨꯝ ꯆꯠꯈꯤꯕꯁꯦ ꯎꯗꯣꯏꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗꯒ ꯂꯥꯛꯏꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯕꯨ ꯑꯃꯃꯝ ꯈꯥꯝꯕꯤꯔ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯃꯃꯝ ꯁꯨꯝ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯔꯛꯄ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯃꯠꯇ ꯂꯩꯔꯔꯣꯏꯕ ꯀꯥꯡꯒꯅꯤ ꯑꯝꯇ ꯌꯥꯎꯔꯔꯣꯏꯕꯀꯣ ꯑꯗꯣ ꯂꯝꯕꯤꯗ ꯆꯠꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯈꯥꯝꯗꯅ ꯄꯣꯠ ꯂꯩꯗꯅ ꯃꯥꯏ ꯊꯕꯛꯇꯨꯗ ꯆꯠꯇ ꯌꯥꯗꯦꯅ ꯈꯜꯂꯒ ꯊꯧꯈꯤꯕꯁꯤꯗ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯝꯒꯅꯤꯀꯣ ꯃꯣꯏꯁꯦ ꯈꯥꯝꯕꯤꯗꯦ ꯄꯣꯠ ꯆꯩ ꯑꯝꯇ ꯂꯩꯕꯤꯗꯦ ꯒꯥꯔꯤꯁꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯃꯌꯥꯝ ꯂꯩꯗꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅꯀꯣ ꯌꯥꯝ ꯀꯟꯅꯁꯨ ꯃꯣꯏꯗ ꯊꯤꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯒꯥꯔꯤ ꯑꯃ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯡꯗꯣ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯑꯦꯃꯔꯖꯦꯟꯁꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯃꯤꯒꯤ ꯃꯆꯥ ꯃꯁꯨ ꯅꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯇꯨꯏꯁꯟ ꯊꯤꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗꯕꯒꯤꯀꯣ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯈꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯖꯅꯨ ꯗꯣꯅꯦꯁꯟꯗ ꯑꯣꯏꯔꯒꯁꯨ ꯑꯗꯩ ꯄꯣꯠ ꯂꯩꯕꯤꯖꯅꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯦ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯈꯥꯝꯕꯤꯔꯝꯗ꯭रे 하이ꯗꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯇꯧꯔꯨꯗ꯭रे ꯈꯇꯪ ꯑꯗꯨꯝ ꯐꯥꯗꯖꯔꯦ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯦ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯔꯥꯏꯠ ꯗꯁꯕꯤꯟ ꯃꯈꯨꯝꯁꯤꯗ ꯍꯥꯞꯈꯤꯗꯣꯏꯔꯣ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯥꯎ ꯁꯤꯗ ꯂꯣꯏ ꯍꯥꯞꯄ ꯄꯣꯔꯛꯄꯅꯦ ꯑꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯍꯥꯞꯈꯤꯗꯣꯏꯅꯦꯕ ꯑꯥꯎ ꯐꯤꯁꯦ ꯅꯥꯟꯅ ꯑꯗꯨꯝ ꯄꯤꯕꯩ ꯋꯥꯅꯤꯗ sida lu sida ke yonaba mande pot yam sitnaba male si sitnaba thammi pot kwai sitpa dukan si sina oyam dong male ke no lu yauri ba sida atop dukan da di ude lu yaw ba ko yam nungai dai ma pot yam sipoi bi ko hayeng so aduga mayam somna kan su le do mora se kya di yon de do somna kan mora se kai lam da sa boi do sim ta hang jage mora se itai moi ge bidra oh te mora se kai lam da sa bi boi do no aina sajaba kanana aina mora saba haibro si mora si ma saba da kam kuin changi kai changi ma chak ma thum ta haibiyo si je nong ma pura changi nong ma da mora ani budi sanga me ba ko aduga makong pan ba khot padi adun ama nong ma da dum loi ba ado sigi mora ma cha sida kaya lupa kya da ga yombi no khoina chamri yole ado ngasi mora kya puthro ke kya ga di mora ma pan borok pane ado tare yon gare taret yon gre ado di taret yon gi ta ga di ani khatang le mau bane ba ado ani si khak le hori si ka di gi no moi sina khara yeng bada rasi yaw da bai ne khu do me ra ta ga na sum mathang sak ki bada da gi sum le hori ra phajabadi sum khalla di pura ngani haina khalle ba ko maning da le bo hai ba sida bo khoi sum khanja bada khara pairap tau ba khara chumlak tau ba dumai am oi gal le hai tare kari na maram oi ga ani se sil hau da bani haina khanbi tai ma mun na yengam ta hai bi ro ne khandi mai apa ma khangi bada ado phadi phajai ani mak saloi ba magun lei ado he yeng matam do chik chik lawe ba si su dum yeng matam no pung phai mane morayan si ma su ma pung phai ko ado kamaina maning le hori no sine khoina khanjari se tangi hai ba lupa samri sa plastic su lai bani do adagi si su lai ba adagi taya su loina lai bani na sa ba da zu matam sang ba do mane si no ba da loi ba se yam wan sai ba khut su yam sang ba po ni na ado mon he yeng ba da di yam tangi sine ba ado yol ba khoi na di tang te sap sai hai na mai na khan bai ta ado ite ma sum customers hai ba si di hoi hongi tangi hai ba si customer gi magi su rai ni natra na customer na ga sum pot se tangi ga hai pa se ga sai changi ba matam du ga yeng ura ga di as khoi na wa jai du ga moi na hai si go thong na khen na ge ko ga ga phau bai sa da ga di kai hai phau ri ni moi na di irai lai na sa ba dong khan ba hoi ꯑꯩꯈꯣꯏꯅ ꯁꯥꯕꯗꯗꯤ ꯁꯤ ꯐꯝꯕꯗꯁꯨ ꯈ꯭ꯋꯥꯡ ꯅꯥꯏ ꯈꯨꯠ ꯁꯤ ꯆꯤꯡꯕꯒꯤ ꯁꯌꯦꯡꯁꯨ ꯅꯥꯏ ꯁꯤ ꯂꯣꯟꯕꯁꯤꯁꯨ ꯀꯨꯡꯉꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯦꯆꯤꯟꯅ ꯁꯥꯕ ꯅꯠꯇꯦꯕ ꯏꯁꯝ ꯁꯝꯅ ꯅꯠꯇꯦ ꯈꯨꯠꯅ ꯁꯥꯔꯤꯅꯦ ꯑꯗꯨ ꯃꯣꯏꯅꯗꯤ ꯇꯥꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ 350-50ꯗꯁꯨ ꯌꯣꯟꯊꯣꯛꯑꯦꯕ ꯂꯣꯏꯗꯕꯨ ꯂꯣꯏꯔꯗꯤꯅ ꯑꯗꯣ ꯑꯅꯤꯁꯤꯗꯤ ꯂꯩꯍꯧꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯃꯣꯔꯥ ꯑꯅꯤꯁꯤꯗꯪ ꯍꯣꯏ ngasi mora ani sibu sikhaga budi phare karigomba ani je sikhita ga di yonaba mora lehauribra lehaudre amuk sa doine nau na ado masak mathum sing sidi karai dagi tasalli relief camp gi organizer committee na ga di mating pa koina wa hobam dagi wa je lauraga
ꯃꯥꯒꯤ ꯁꯤꯒꯤ ꯅꯥꯞꯁꯦ ꯑꯃꯨꯛ ꯂꯦꯜꯂꯅꯤ ꯍꯣꯔꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯛꯑꯅꯤ ꯏꯠꯂꯅꯤ ꯑꯃꯨꯛ ꯄꯌꯥ ꯑꯃꯨꯛ ꯁꯤꯅꯤ ꯌꯥꯝ ꯆꯪꯉꯤꯗ ꯈꯨꯠ ꯑꯗꯨꯅꯦ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯔꯥ ꯂꯩꯖꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯍꯌꯦꯡ ꯄꯨꯊꯣꯛꯄꯤꯔꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯁꯤꯠꯂꯅꯤ ꯑꯅꯤꯁꯤꯃꯗꯤ ꯉꯁꯤ ꯇꯌꯥꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯂꯨꯄꯥ 10ꯒ 10 3 9ꯗ ꯐꯪꯉꯝꯃꯦ ꯍꯧꯖꯤꯛ ꯂꯨꯄꯥ 30 90 ꯌꯧꯔꯦ ꯇꯌꯥꯔ ꯏꯇꯩꯃꯗꯣ ꯂꯩꯕ ꯂꯥꯛꯆꯒꯤ ꯃꯃꯜ ꯍꯥꯏꯕꯤꯔꯣ ꯍꯥꯏꯔꯤ ꯑꯃꯨꯛꯇꯪꯒ ꯃꯃꯜꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯈꯔ ꯆꯥꯎꯕꯁꯤꯅ 150 50 ꯍꯥꯏꯔꯒ 150ꯗ ꯌꯣꯜꯂꯦ ꯍꯣꯏ 150 ꯁꯣꯟꯕ ꯑꯗꯨꯒ 150ꯗ ꯊꯥꯗꯣꯛꯄ ꯃꯌꯥꯝ ꯁꯤꯒꯤ ꯃꯣꯔꯥꯁꯦ ꯂꯨꯝꯅꯤꯀꯣ ꯃꯌꯥꯝ ꯂꯨꯝ ꯂꯥꯎꯏ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯤꯡꯉꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯑꯃꯀꯣ ꯁꯤꯅ 150ꯗ ꯌꯣꯜꯂꯦ ꯇꯥꯗꯕꯤꯒꯤ ꯑꯗꯨꯒ ꯁꯤꯁꯤꯅ 150ꯗ ꯌꯣꯜꯂꯦ ꯃꯌꯥꯝ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯤꯕ ꯁꯥꯕꯤꯔꯤꯕꯁꯤꯡꯁꯦ ꯃꯇꯝ ꯆꯪꯅ ꯑꯩꯈꯣꯏ ꯁꯦꯝꯕꯅꯤꯀꯣ ꯍꯣꯏ ꯐꯖꯕ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯒ ꯈꯇꯪꯗ ꯑꯣꯏꯁꯨ ꯇꯥꯗꯕ ꯍꯥꯏꯗꯤ 150 ꯍꯥꯏꯇꯥꯔꯁꯨ 150 ꯄꯤꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯅꯦ ꯇꯥꯕꯩ ꯁꯣꯛꯇꯗꯅ ꯑꯣꯏ ꯂꯩ ꯍꯦꯟꯅ ꯄꯤꯕꯤꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯍꯥꯞꯄꯦ ꯃꯊꯪ ꯌꯥꯝ ꯁꯤꯠꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯌꯥꯝ ꯃꯈꯥꯔꯣꯝ ꯊꯪꯕ ꯑꯩꯈꯣꯏ ꯁꯥꯏꯠꯇ ꯂꯩꯕꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯇꯣꯁꯤꯡꯗ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯥꯞꯄꯒ ꯁꯨꯝ ꯃꯊꯪ ꯄꯨꯈ꯭ꯔꯦ ꯕꯣꯇꯜꯁꯤꯗ ꯀꯩ ꯍꯥꯞꯄꯒꯤꯅꯣ ꯗꯤꯁꯋꯥꯁ ꯍꯥꯞꯄꯒꯤꯗ ꯑꯣ ꯍꯌꯦꯡꯒꯤ ꯁꯤꯖꯤꯟꯅꯕꯒꯤꯅꯦꯕ ꯃꯥꯡꯍꯟꯗꯕꯩ ꯋꯥꯅꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯁꯨ ꯌꯥꯝ ꯂꯩꯌꯦ ꯄꯥꯝꯕꯤꯔꯒꯁꯨꯅꯦ ꯑꯍꯟ ꯃꯌꯥꯝ ꯌꯥꯎꯍꯧꯔꯤꯌꯦ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯗꯔꯀꯥꯔꯕꯨꯗꯤ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯩꯔꯔꯣꯏꯒꯦ ꯕꯣꯇꯜ ꯕꯦꯡꯇꯅꯦ ꯕꯣꯇꯜ ꯕꯦꯡ ꯑꯅ ꯊꯣꯡꯒꯥꯟꯗ ꯈꯤꯟꯕꯗꯣ ꯑꯗꯣ ꯑꯍꯟꯕ ꯃꯌꯥꯝ ꯌꯥꯎꯔꯒ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯝꯕꯗꯣ ꯑꯗꯨꯒꯤꯅꯤꯗ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯁꯤꯡꯖꯃꯩ 360ꯗ ꯍꯥꯏꯕꯤꯔꯛꯑꯣ ꯗꯤꯖꯦꯟꯗ ꯄꯥꯎ ꯍꯥꯏꯔꯒ ꯍꯥꯏꯍꯟꯕꯤꯔꯛꯑꯣ ꯗꯤꯖꯦꯟ ꯈꯪꯉꯤꯗꯅ ꯗꯤꯖꯦꯟꯗ ꯐꯣꯟ ꯇꯧꯍꯜꯂꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯕꯣꯇꯜ ꯑꯗꯨꯝ 150-150 ꯃꯌꯥꯗꯤ ꯂꯩꯔꯒꯅꯤꯌꯦ ꯍꯣꯏ ꯇꯧꯍꯜꯂꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯇꯜ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯗꯣ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯒ ꯕꯣꯇꯜ ꯕꯦꯡꯛꯇꯒꯤ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯂꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯀꯥꯝꯄꯥꯠꯀꯤ ꯔꯤꯂꯤꯐ ꯁꯦꯟꯇꯔꯒꯤ ꯃꯥꯏꯕꯦꯜꯁꯤꯡ ꯂꯥꯛꯄꯤꯕꯁꯤꯡꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯗꯤꯁ ꯋꯥꯁ ꯁꯦꯝꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕꯣꯇꯜꯁꯤ ꯃꯊꯧ ꯇꯥꯔꯛꯄꯅꯤꯅ ꯕꯣꯇꯜꯗꯨꯁꯨ ꯑꯗꯨꯝ ꯃꯐꯝ ꯆꯥꯅ ꯈꯨꯠꯁꯤꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯄꯤꯖꯔꯤ ꯃꯌꯥꯝꯅ ꯑꯝꯇꯪ ꯁꯤꯒꯤ ꯁꯥꯏꯠꯁꯤꯗꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯒꯤ ꯈꯨꯗꯣꯜ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯞ ꯑꯞ ꯁꯦꯜ ꯍꯥꯏꯇꯥꯔꯦ ꯄꯣꯞ ꯑꯞ ꯁꯦꯜꯁꯦ ꯅꯨꯃꯤꯠ 2 ꯈꯛꯇꯒꯤꯅꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯍꯌꯦꯡ ꯂꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤ ꯐꯪꯂꯛꯄ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯦꯟꯗꯣꯡ ꯑꯣꯏꯔꯛꯄꯗꯨꯅ ꯃꯌꯥꯝ ꯇꯥꯡꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕꯤꯒꯅꯨ ꯁꯤꯗꯒꯤ ꯁꯦꯟꯗꯣꯡ ꯈꯔ ꯐꯪꯂꯛꯄꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯨꯒꯅꯨꯗ ꯍꯧꯖꯤꯛ ꯂꯥꯟ ꯀꯟꯅ ꯊꯦꯡꯅꯔꯤꯕ ꯁꯤꯗꯩꯁꯤꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄꯅꯤ ꯁꯣꯝ ꯃꯌꯥꯏꯒꯤꯁꯦ ꯀꯅꯥꯅ ꯋꯥ ꯉꯥꯡꯕꯤꯒꯅꯤ ꯈꯨꯠ ꯑꯝꯇꯪ ꯋꯥꯔꯤ ꯃꯇꯦꯛ ꯑꯝꯇꯪ ꯁꯨꯝ ꯁꯥꯁꯤꯒꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯣꯏꯅ ꯑꯁꯤ ꯐꯨꯔꯤꯠꯇꯣ ꯐ꯭ꯔꯤꯗ ꯑꯣꯏꯅ ꯉꯥꯡꯕꯤꯌꯣꯕꯀꯣ ꯀꯂꯔ ꯊꯥꯛꯇꯅ ꯍꯥꯏꯕꯤꯌꯨꯀꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯏꯆꯦ ꯍꯥꯏꯗꯣ ꯏꯆꯟ ꯍꯥꯏꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯦ ꯃꯤꯡꯒꯧꯁꯦ ꯑꯝꯇ ꯉꯥꯝꯊꯣꯛꯅꯒꯦ ꯆꯍꯤ 32 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯦ ꯀꯀꯥ ꯀꯧ ꯇꯥꯔꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯆꯪꯉꯤ ꯄꯤꯡꯀꯤ ꯀꯣ ꯄꯤꯡꯀꯤꯒꯤ ꯄꯣꯞ ꯑꯞ ꯁꯦꯜꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯆꯦꯛꯇꯒꯤ ꯍꯧꯔꯦ ꯆꯦꯛꯁꯤꯁꯨ ꯌꯣꯜꯂꯤꯔꯥ ꯗꯨꯛ ꯌꯨꯡꯕꯩꯅꯤ ꯑꯇꯩ ꯗꯨꯛ ꯌꯣꯟꯕꯒꯤꯅꯤꯀꯣ ꯌꯥꯝ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯈꯔꯅ ꯌꯥꯅꯕ ꯇꯧꯔꯒ ꯏꯟꯅꯗꯅꯗꯤ ꯂꯩꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯇꯩ ꯀꯩ ꯌꯥꯎꯕꯤꯔꯤꯅꯣ ꯁꯤꯗ ꯀꯦꯟꯗꯜꯁꯨ ꯎꯔꯦꯀꯣ ꯀꯦꯟꯗꯜꯁꯦ ꯂꯨꯄꯥ 100ꯗ ꯑꯗꯨꯝ ꯌꯣꯜꯂꯤꯔꯥ 100ꯗ ꯌꯣꯜꯂꯤ ꯃꯃꯜꯁꯤꯃꯗꯤ ꯂꯣꯏ ꯃꯥꯟꯅꯔꯦꯅꯦ ꯔꯦꯠꯁꯦ ꯊꯨꯒꯥꯏꯅꯗꯕꯤ ꯀꯥꯏꯅ ꯌꯥꯅꯕ ꯑꯃꯒ ꯂꯩꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯨꯄꯥ 100ꯗ ꯇꯥꯕ ꯌꯥꯗꯦ ꯍꯦꯟꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯂꯨꯄꯥ 100 ꯑꯗꯨ ꯀꯦꯟꯗꯜ ꯃꯁꯤꯡ ꯀꯌꯥ ꯍꯥꯞꯄ ꯃꯁꯤꯡꯗꯤ ꯈꯪꯗꯔꯦ ꯆꯞ ꯆꯥꯕꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯅꯤꯋꯦ ꯁꯤꯁꯤꯅ ꯂꯨꯄꯥ 50ꯒꯤ ꯑꯅꯤ ꯅꯠꯇ꯭ꯔꯥ 50 ꯌꯣꯜ 50ꯒꯤ ꯑꯅꯤ ꯇꯧꯕ 50ꯒꯤ ꯑꯅꯤꯁꯨ ꯑꯗꯨꯝ ꯌꯥꯏ 50ꯒꯤ ꯑꯅꯤ ꯇꯧꯕ ꯑꯗꯨ 50 ꯌꯣꯟꯕ ꯑꯃꯃꯝꯗꯀꯣ ꯀꯦꯟꯗꯜꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯃ ꯊꯥꯟꯕ ꯃꯇꯝꯗ ꯀꯥꯎꯈꯩ ꯆꯥꯛꯄ ꯀꯦꯟꯗꯜꯗꯨꯅꯤꯀꯣ ꯃꯌꯥꯝ ꯃꯥꯅꯦ ꯃꯩꯁꯨ ꯃꯨꯠꯂꯔꯣꯏ ꯍꯣꯏ ꯌꯥꯝ ꯁꯥꯡꯅ ꯍꯣꯏ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯨꯠꯂꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯐꯤꯅꯥꯏꯜ ꯌꯥꯎꯔꯦ ꯁꯣꯏꯕꯨꯝ ꯌꯥꯎꯔꯦ ꯗꯨꯛ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯔꯤ ꯁꯔꯞꯁꯦ ꯑꯗꯨꯝ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯒꯤ ꯄꯨꯟꯅ ꯑꯗꯨꯝ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯔꯒ ꯑꯗꯨꯝ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯀꯣꯟꯅ ꯑꯗꯨꯝ ꯄꯦꯛ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯁꯥꯖꯕ ꯇꯣꯉꯥꯟ ꯁꯥꯟꯅꯕ꯭ꯔꯕ ꯇꯣꯉꯥꯟ ꯁꯥꯟꯅꯖꯩ ꯍꯥꯏꯗꯤ ꯈꯨꯗꯦꯡ ꯑꯄꯥꯛꯄ ꯑꯃ ꯇꯧꯔꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅ ꯈꯥꯏꯗꯣꯛꯅꯕ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯁꯥꯕ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯁ ꯋꯥꯁꯀꯤ ꯕꯣꯇꯜꯁꯦ ꯀꯥꯏꯗꯩ ꯂꯧꯒꯦ ꯂꯧꯐꯝ ꯂꯩꯌꯦ ꯗꯨꯀꯥꯟꯗꯒꯤ ꯑꯗꯨꯝ ꯄꯨꯟꯅ ꯂꯧꯋꯦ ꯐ꯭ꯔꯤꯗ ꯄꯤꯕ꯭ꯔꯕ ꯄꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯣ ꯂꯩꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯕꯣꯇꯜꯒꯤꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏ ꯐꯖꯕ ꯈꯤꯇꯪ ꯁꯤꯅ ꯍꯦꯜꯂꯦꯅꯀꯣ ꯃꯤꯅ ꯄꯥꯝꯕꯁꯨ ꯃꯁꯥꯅ ꯍꯣꯏ ꯐꯖꯕꯕꯨꯗꯤ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯑꯗꯣ ꯄꯩꯁꯥ ꯀꯣꯁ ꯁꯦꯚꯤꯡꯒꯤ ꯍꯥꯏꯔꯒꯗꯤ
ꯑꯗꯨꯗꯨꯅꯗꯤ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯐꯖꯕꯩ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ mi wai mai wakal haibaduni koi bottle mi na sina bottle lai tawi hai kita khan bas dum lai duine natra aduga soibum je me amna hangbire soibum je kg kya hoideno kg aman kg ama manam su sine kai long gi soibum ne ba soibum je kotha dagi ne kotha gi soibum ne ba aduga mayam si jalai se koi pot khara khata sine ke su yam nate ngasi gi oina lupa kya mukadi pot se yon bi gi ke kamai toge yam yon de da Palising amaga satesani pan mayo. Amaga satesani pan. Ado kaya muk sitkani khana lakpi bano. Sitli gisiga dum haidi wakhana nuai taba pot yam sitte kain khanbi bra. Nataga yare da kain khanra kamai tawi. Pot sitpadi khitang wale akona ngasai mayam na yonbiraga ko thawai mi na senbiraga imai ben lei ba mayam sina khaga ko sitabado udana kubire aduga khaga yonbi mai taw. Soibungi maman hairam dre mayam sina mu haire soibungi maman. Soibum se sam yole kg da. Soibum sam kai no polang sida paisa mo loi thadari sibu kamai tai no. ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁꯥꯏꯠꯇ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯃꯣꯏꯒꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯕ ꯂꯥꯛꯏꯕ ꯑꯣ ꯀ꯭ꯂꯤꯌꯥꯔ ꯇꯧꯏꯅꯦꯕ ꯑꯗꯨ ꯄꯣꯂꯥꯡꯒ ꯍꯥꯞꯄꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯀꯩ ꯀꯔꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯦꯟꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯉꯝꯕ ꯈꯔ ꯑꯣ ꯑꯉꯝꯕ ꯁꯨꯝ ꯀꯩꯅꯣ ꯇꯧꯍꯟꯕꯩ ꯋꯥꯅꯦꯕ ꯃꯇꯦꯡ ꯄꯥꯡꯅꯕꯩ ꯋꯥꯅꯦꯕ ꯀꯣꯑꯣꯄꯔꯦꯠ ꯂꯣꯏ ꯇꯧꯔꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯄꯩꯁꯥ ꯀꯌꯥꯅꯣ ꯇꯥꯈꯤꯕꯗꯣ 750 ꯌꯥꯝ ꯋꯥꯅ ꯁꯤꯟꯕꯤꯔꯤ ꯇꯧꯔꯤꯁꯦ 100 200 300 ꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯨꯝꯒꯤ ꯆꯦꯡ ꯋꯥꯅꯕ ꯑꯝꯇ ꯅꯠꯇꯦ ꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤꯀꯣ ꯃꯌꯥꯝ 750 ꯂꯧꯔꯣꯕꯀꯣ 900ꯅꯦ ꯁꯤꯗꯒꯤ 50ꯗꯣ ꯍꯥꯞꯄꯣ 750ꯒꯤ 50 ꯑꯃ ꯍꯟꯗꯧꯗꯣ ꯍꯥꯟꯅ ꯍꯟꯕꯤꯔꯛꯑꯣ ꯌꯥꯡꯈꯩ ꯍꯜꯂꯦ ꯑꯗꯨꯒ ꯁꯣꯝꯒꯤ 50 ꯑꯃ ꯍꯥꯞꯇꯧꯗꯨꯅ ꯁꯤꯗ ꯍꯥꯞꯄꯤꯒꯔꯣ ꯂꯤꯁꯤꯡ ꯑꯃꯒ ꯆꯥꯝꯃꯅꯦꯕꯀꯣ ꯁꯤꯒꯤ 50 ꯍꯥꯞꯄꯦ ꯁꯤꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯤꯁꯤꯡ ꯑꯃ ꯆꯥꯝꯃꯔꯥ ꯑꯃ ꯑꯅꯤ ꯁꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜ ꯇꯔꯥ ꯇꯔꯥꯃꯥꯊꯣꯏ ꯂꯤꯁꯤꯡ ꯑꯃꯒ ꯆꯥꯝꯃꯁꯦ ꯅꯣꯏꯅ ꯅꯣꯏꯒꯤ ꯄꯣꯠ ꯌꯣꯜꯂꯨꯕꯒꯤ ꯄꯩꯁꯥꯅꯦꯕ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅꯅꯦꯕ ꯅꯣꯏꯅ ꯍꯌꯦꯡ ꯁꯨꯒꯅꯨꯗ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯆꯗꯣꯏꯁꯦ ꯌꯥꯔꯦꯀꯣ ꯂꯨꯄꯥ 50 ꯅꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯠꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯆꯧꯀꯤ ꯋꯥꯏꯕꯁꯤꯒꯤ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯕ ꯇꯦꯕꯜ ꯀꯩꯅꯣꯅ ꯁꯦꯝꯕꯤꯕꯅꯦꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯄꯨꯊꯣꯛ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯣꯏꯗ ꯀꯩꯒꯨꯝꯕ ꯃꯈꯜꯒꯤ ꯂꯨꯄꯥ 100 ꯆꯅꯤꯒꯗꯤ ꯂꯧꯅꯦ ꯑꯃ ꯋꯥꯏꯕꯗ ꯂꯧꯋꯦ ꯑꯣꯐꯔꯗꯅꯦꯕ ꯇꯧꯕꯤꯔꯤꯁꯦ ꯃꯈꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯌꯦꯡꯖꯔꯛꯆꯅꯤ ꯍꯣꯏ ꯌꯦꯡꯖꯅꯤꯗ ꯌꯦꯡꯕꯤꯅꯤꯗ ꯁꯨꯃꯥꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯁꯤꯒꯤꯅ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ ꯁꯤꯒꯤꯁꯦ ꯀꯔꯝꯕꯅꯣ ꯌꯥꯝꯕꯨ ꯋꯥꯍꯪ ꯑꯝꯇꯪ ꯑꯩꯁꯨ ꯂꯣꯏꯁꯟꯖꯔꯒꯦꯕꯀꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯄꯣꯞ ꯁꯦꯜ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯒꯤ ꯃꯑꯣꯡꯁꯦ ꯄꯣꯞ ꯁꯦꯜ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯄꯣꯞ ꯁꯦꯜꯁꯦ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯌꯦ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯁꯦ ꯍꯥꯏꯗꯤ ꯁꯦꯇꯔꯗे ꯁꯟꯗꯦꯒꯨꯝꯕ ꯁꯨꯝ ꯊꯋꯥꯏ ꯃꯤꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯑꯣꯏꯅ ꯉꯝꯕꯤꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯥꯏꯗꯤꯌꯥꯁꯤꯃꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏꯁꯦ ꯀꯔꯤꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯔꯝꯗꯤ ꯏꯔꯝꯗꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯇꯥꯃꯤꯟꯅꯔꯕ ꯃꯁꯦꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯃꯤꯔꯦꯟꯒꯤ ꯄꯥꯟꯗꯝꯅꯤ तसेंगना सिंजमई की कैथेल से इसेंगसेंगना अखोई ऑनरेबल अखोई सिंजमई केंद्र की खेमचान की जगह ने अखोई ऑनरेबल पुनिंग चिंसिंजरी जगह से हमना ममांगदा टेम्पररी मार्केट ओइना कैथेल सेमिंगदा लेरम जगह से लेरिबा रिलीफ कैम्प दगी लाजेलाग लेरिबा इनमेट सिंगसिना साबा पोथोक से अखोइना अखोई अदुमक लिसांगसिना योनबा याननबगी अखोई मोइदा प्रपोजल से पीरकांदा मखोई लेरिबा प्रोडक्शन जे क्वालिटी डेवलप तौनबा अमदी मार्केट त थोप यानबा प्राइस अखोई मैनेजमेंट तौनबा सिलगा लिसांग सिना अखोई पोथोसिंग से फाननबा होनजरगनी हाइबसि थवाई मिरंगी मार्केटगी लेपाक मयाम दा हाइजरी याम नुंगाई याम सुमाई पाक कोइबियो मखा चथबियो को मयाम अखोइना सुमाइना तौदना ngasi अखोई सिंजमईगी पार्किंग दा अखोई थोंजू केंद्र की मनुंग चना लेबा थोंजू केंद्र रिलीफ कैम्प हाय खंगबीबा आइडियल गर्ल्स कॉलेज ता हांगदोक्पीबा रिलीफ कैम्प ता लेबिरिबा इमाइबल सिंग इचलचे सिंगना मफम मसिदा कोई नुमिनिनी की ओबा पॉपअप सेल अमा तौरी हाइबगी पाउ फंगजबदगी सिंगमई श्रीसिना ngaktang oirsu mayamda कोई मिट नाकोंग ओइनबा हाइदन शेयर तौजबनी मयामना लंबी असि लानबीबा मतमदा
ngahakta oisu khambiraga adom nga sayam demand tawbiba yum khudimakta mathau taba se serve su mathau taribani candle mathau taribani duk mathau taribani aduga dishwashing gi oiba mayam mahi se dum mathau taribani ko aduna yum amda tangai phada changba polam sing yolibani aduga hauji matam sida khwaidagi most demanding oriba yumthong khudimak machu tareki phiral thet pa haibasi gi wakhalonda mipum khudimak salai tareki phiral se karai de yoli haina hangnari bani aduda mayam nasu mafam se lakpi matamda salai tareki machu tareki phiral se mayam mafam sida picture pikpa phiral dagi horoga kha chawkhatpa pungkak chawba khwaidagi chawba makhal khudimak kisu uba phangle mayam seida pot leiba lakpi matamda hongi tangi haiduna su mayam na ka hena mantikna ba tawbiganu haiba sing matrix si maika dagi thamjage karigino haiba matamda sidagi phalakpa senpham kharaduna mayam khulngak liba sing maruina sugru maikaida khulngak liba chinlaw sing gi damakta koi imai bil sing gi damakta wara pa paigai leire haiba si mayam hena khangbiri mayam gi suponi sing sinjari sugru maikaida wara pa leiba sing si asumna koi gi relief centers ki chinlaw sing na imai bil sing na kana honarek liba amadi koi thawai mir gi volunteer sing sinasu pothapam khangdage ayung nu numidan khangdage mayam gi sebani khandana koi sunu maikai gi awara pa sing khado isu mateng pangna na bahaidana kanna hona biriba sida mayam gi su support changi mayam na sidagi pot honga su tang na su pot ama leiba haiba sina adom na directly mayam koi mafam sida koi mateng mak pang lanpham da chat na mateng mak pang ngam draga su indirectly mateng pang libani haiba gi wakhalon simasu mayam gi wakhalda hawbiu singmai sing maikai dagi som kan thamjari madudi ngasi khaktana te pop up sale tawri basi hayeng phawba hayeng haiba numit si bawdu dum pathokani hayeng ayuk pung taruk taret swai hang ba hobaduna numida warang sigi matam phawba hangduna thamgani haibasi ekhoida pau pibirakpani mayamsu hayeng haiba numit se lakpiraga adongi yungi tangai phadana changba potlam sing leibiyu haibasi mantikna ba tawdana leibiyu haibasi sing matrix si maikai thamjaba loina ngasi gi laiba si tension jari mayam bomuka hanai koknona khurumjari